ꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯕꯇꯔ ꯒꯥꯔꯂꯤꯛ ꯄꯤꯖꯥ ꯕ꯭ꯔꯦꯗ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯀꯞ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯆꯃꯆ ꯑꯅꯤ ꯂꯧꯖꯔꯦ ꯑꯗꯨꯒ ꯏꯟꯁꯇꯦꯟ ꯏꯁꯇꯣ ꯆꯃꯆ ꯑꯅꯤ ꯂꯧꯖꯔꯦ ꯍꯥꯏꯗꯤ ꯄꯤꯖꯥ ꯕ꯭ꯔꯦꯗꯇꯨꯒꯤ ꯗꯣ ꯁꯦꯝꯅꯕꯒꯤ ꯐꯥꯔꯃꯦꯟꯇꯦꯁꯟ ꯇꯧꯅꯕꯒꯤꯀꯣ ꯑꯗꯨꯒ ꯐꯖꯅ ꯃꯥꯁꯦ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ 10 minutes ꯑꯣꯏꯅ ꯔꯦꯁ ꯊꯝꯃꯅꯤ मासे फजन मिक्स तब संगोम से लेट्रसुको संगोम पाउडर सेंबियो याम साबा याम इंबा यादे लुम्बु लुम्बु साबको अदुगा कवर तोक्सलगा 10 minutes की रेस्ट तौरनी 10 minutes लोरे यंबियो मैम आइगी सी फजन यंग बबल काइसे फर्मेंटेशन फजन तौरे हाइनी सी फजन तौद्रेदि ब्रेड से हाउते कईगुंबा ब्रेड ता यरुम हापनिंगसु सी मतांगदा को बिट तौरगा मिक्स तौरगा हापियो आइगिदि हापरोय यरुम याउद्रसु याम हावनी अदुगा थाव खरा थुम खरा सुम हापगा मिक्स फजन तौरनी मिक्स तौरकांदा अखोइगी मोइदा से अखोइ दरकार ओइबा ब्रेड अमा साबगी सांग से लौबिरनी ब्रेड अमा साबदा अखोइगी कप अनिना अदुम याबने अदुगा अखोइना तोतोबा दोस याम स्टिकी ओइबा दो तोटकदबने अखोइगी तनगे दमाइन तोटकदबा नते सोप्स ओइबको मरक मरकता यामना नप अदि अखोइगी थाव खरा सिजनबियोको अदुगा 10 minutes के लिए फजना दो से तोटकदबा 10 minutes लोरे तो सुमाइना ओइगदबा दो से यामसु पेटबा यामसु कंदबा याम खदि स्टिकी ओइबा सोप ओइबा दो से अदुगा बॉल फजना सेमबा मतुंगदको अखोइना मासे थमदोइबा मफम पात्र हाइतारे बालदो फजना थाव खरा हाइबिरानी अदुगा मागी बॉडी अखोइगी दो सिदको ऑयल से फजना कोट तौरनी अदुगा मासी पुंग अमा नत्रगा अनिगी रेस्ट थमनी याम सारदी या अदु याम इंगबा विंटर गुंबा ओइरगदी पुंग अहुमुक थमद्रदी फजना दो से फर्मेंटेशन तौरोय आई पुंग अनिगी मतुंगदा लौथोकजबनी यंबियो मयाम क्याम फजना दो से फर्मेंटेशन तौरगी यंग मनुंगा हनी कोम फजना सेमे सिगी दो से हम हाउदोरबनी सी पिज्जा ब्रेड ओरसु सेम प्रोसेस नि आइगी ब्रेड हौबगी सु यावबनी मयाम यंबियो अदुगा फजना मिनिट अनि अमुक तोलबा मतुंगदा को अखोइना मासे ब्रेड सेमगे हादि सी मतांगदा ब्रेड सेप तौरगा थमगदबो को अमुक पुंग खरा अदुगा आइगिदि ब्रेड सेमदबो नतबिनिना पिज्जा ब्रेड सेमदबोनिना अखोइगी पिज्जा ब्रेड की मवोंगदो तानबा हाइदि बेसो तानबा को अदुना अखोइना सी नपतनबा अखोइगी मैदा खरा साइथोपिरनी अदुगा खुदना समान प्रेस तौरनी अदुगा अखोइना तन मवोंगदा तानी राउंड से बेस ओइनबा को अदुगा समाइना तानी तकपसे मासे खरा अखोइगी दो स्टिकी ओइबने अदुना खरा तपना याम खन्ना सु प्रेशर तौरोइदबा को नत्रगा मु खुदना समाइना प्रेस तौरगा मागी शेप से सेमबिगदबा को साइना आइगी सेम्बा लोरे अदुगा अखोइगी मेल्टेड बटर गा गार्लिक क्रश का से तैबिरनी हाफ तैगदबा मरमना मासे होरेन साइड अमा से फोल्ड तौरक्तोइनेबको अदुगा अखोइना पिज्जा सॉस खरा मुक तैरनी आइगिदि पिज्जा सॉस लेट्रसु टोमेटो सॉस तैबियाय टोमेटो सॉस तको अखोइना अखोइगी चिली फ्लेक्स कुंबा खरा हापे याय खिदंग साना चानिंगदि अदुसु सेम पिज्जा सॉस का समानबने अदुगा ओरेगानो खरा हापीबा याय अदगी अखोइगी बेजिल अखोइगी मयांग तोनसे को असिसु खरा हापे याय आइगी ओरेगानो खरा हापे अदुगा मु आई मयांग तोन आइगी इसागी किचन गार्डन दा हौजबदो अइना ड्राई तौरगा थमजबनी सिसु अमु खरा हापे मसी ड्राई कमाइन तौगदगी खंगनिंग बेयारस आई दम हापजरके हाइबिरो अदुगा चीज हापे सिदे अमूल चीज ने अमा खोइगी मोजेरेला चीज हापदि अमु हेना हावगनी को अदुगा सिदा वेजिटेबल मयाम हापसु यादो आइदि हापरोय कुइना थंबा यादबनिना अदुगा मपान से खोइगी होरेन फोल्ड तौबदा नपनबा को खोइना इसिंग प्लेन वाटर सिना खितंग तैबिरनी साइना तो हाना अदुगा
ꯐꯣꯜ ꯇꯧꯔꯛꯑꯒ ꯅꯞꯁꯟꯗꯣꯏꯅꯦꯕꯀꯣ, ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯕꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯦ ꯃꯌꯥ ꯀꯥꯊꯣꯔꯛꯇꯣꯏꯕꯀꯣ꯫ ꯁꯤ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯅꯤ ꯄꯤꯖꯥꯗꯨꯒ, ꯑꯗꯨꯒ ꯑꯩꯒꯤꯁꯤꯅ ꯕ꯭ꯔꯦꯗ ꯇꯥꯏꯞꯇ ꯑꯣꯏꯅ ꯍꯧꯖꯕꯅꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯇꯥꯏꯠ ꯑꯣꯏꯍꯜꯂꯅꯤ꯫ ꯇꯥꯏꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯡ ꯑꯃ ꯂꯧꯔꯒꯅꯦ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯠ ꯇꯧꯕꯤꯒꯅꯤ꯫ ꯀꯠ ꯇꯧꯕꯒꯤ ꯃꯔꯝꯗꯤ ꯃꯅꯨꯡꯁꯤꯁꯨ ꯃꯨꯟꯅꯕ, ꯑꯗꯨꯒ ꯃꯥꯁꯦ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯝꯈꯠꯂꯛꯇꯅꯕꯅꯦ꯫ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯤꯇꯪꯀꯣ, ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤꯒꯤ ꯄꯤꯖꯥ ꯕ꯭ꯔꯦꯗꯁꯦ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯒ ꯃꯀꯛ ꯑꯃꯅꯤ ꯆꯥꯈ꯭ꯔꯗꯤ ꯌꯥꯝ ꯄꯨꯛ ꯊꯟꯕꯅꯦ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯕ ꯃꯤꯛꯁꯇꯣ, ꯕꯇꯔ ꯒꯥꯔꯂꯤꯛꯀꯤ ꯃꯤꯛꯁꯇꯣ ꯃꯦꯜꯇꯦꯠꯇꯣ, ꯑꯗꯨ ꯈꯔ ꯇꯩꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯦꯛ ꯇꯧꯗꯧꯕ ꯄꯥꯇ꯭ꯔꯗꯣ ꯑꯗꯨꯗ ꯊꯥꯎ ꯈꯔꯃꯨꯛ ꯇꯩꯔꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯊꯝꯃꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ 15 ꯃꯤꯅꯤꯠꯁꯀꯤ ꯔꯦꯁ ꯇꯧꯕꯤꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅꯀꯣ ꯒ꯭ꯌꯥꯁꯇ ꯇꯧꯅꯤꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯇꯋꯥ ꯑꯊꯥꯕꯗ ꯁꯦꯝ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯇꯥꯏꯃꯤꯡꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ 20 ꯃꯤꯅꯤꯠꯁꯀꯨꯝꯕ 25 ꯃꯤꯅꯤꯠꯁꯀꯨꯝꯕ ꯆꯪꯉꯤ꯫ ꯑꯩꯅ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯃꯨꯛ ꯇꯧꯖꯒꯦꯅ ꯇꯧꯕꯅꯤ, ꯍꯥꯏꯗꯤ ꯈꯤꯇꯪ ꯚꯦꯔꯥꯏꯇꯤ ꯑꯃ꯫ ꯑꯦꯅꯤ ꯄꯣꯠ ꯍꯥꯞꯅꯤꯡꯕ ꯌꯥꯏ, ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯄ ꯌꯥꯏ꯫ ꯑꯗꯣ ꯈꯨꯗꯛꯇ ꯆꯥꯗꯧꯕ ꯑꯣꯏꯗꯤ ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯄ ꯌꯥꯏꯀꯣ꯫ ꯑꯗꯣ ꯈꯨꯗꯛꯇ ꯆꯥꯗꯧꯕ ꯅꯠꯇꯕ ꯅꯣꯡ ꯅꯤꯅꯤ ꯊꯝꯗꯧꯕ ꯑꯣꯏꯗꯤ ꯑꯩꯈꯣꯏ ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯄ ꯍꯥꯏꯁꯤꯗꯤ ꯄꯨꯝꯊꯔꯛꯄ ꯍꯥꯏꯅ ꯅꯥꯏ꯫ ꯑꯗꯨꯅ ꯁꯤꯗꯤ ꯚꯤꯖꯤꯇꯦꯕꯜ ꯌꯥꯎꯗꯕꯅꯤꯅ ꯑꯩꯈꯣই ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯄꯤꯖꯥ ꯑꯩꯈꯣꯏ ꯒꯥꯔꯂꯤꯛ ꯄꯤꯖꯥ ꯕ꯭ꯔꯦꯗꯁꯦ ꯍꯧꯔꯒ ꯆꯥꯕꯤꯌꯣ, ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯁꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯗꯤꯕꯀꯣ, ꯑꯁ ꯑꯗꯨꯝ ꯆꯥꯒꯦꯗ ꯍꯥꯏ ꯂꯩ ꯏꯆꯥ ꯑꯅꯤꯗꯤ꯫ ꯑꯗꯣ ꯁꯦꯝ ꯄ꯭ꯔꯣꯁꯦꯁ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯇꯣꯞꯄ ꯇꯦꯁ ꯄꯥꯝꯃꯗꯤꯀꯣ, ꯄꯦꯄꯔꯒꯨꯝꯕꯁꯦ ꯆꯥꯏꯕꯤꯕ, ꯅꯠꯇ꯭ꯔꯒ ꯆꯤꯂꯤ ꯐ꯭ꯂꯦꯛꯁ ꯃꯊꯛꯇ ꯑꯗꯨꯝ ꯆꯥꯏꯕꯤꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯣꯏꯁꯦ 15 ꯃꯤꯅꯤꯠꯁꯀꯤ ꯔꯦꯁ ꯇꯧꯔꯅꯤ꯫ 15 ꯃꯤꯅꯤꯠꯁꯀꯤ ꯔꯦꯁ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯋꯦꯞꯁꯦ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯔꯅꯤ 220 ꯅꯠꯇ꯭ꯔꯒ 210ꯗꯀꯣ꯫ ꯑꯗꯣ ꯃꯥꯁꯦ ꯕꯦꯛ ꯇꯧꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯕꯅꯤ, 15 ꯃꯤꯅꯤꯠꯁ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯨꯟꯕꯅꯦ꯫ ꯑꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯒꯗꯕ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯦ, ꯃꯨꯟꯕꯐꯥꯎ ꯈꯔ ꯈꯔ ꯍꯧꯔꯛꯑꯦ, ꯂꯣꯏꯔꯦ꯫ ꯂꯣꯏꯔꯒ ꯈꯨꯗꯛꯇ ꯀꯛꯑꯒ ꯆꯥꯕꯤꯔꯣꯏꯗꯕꯅꯤ, ꯌꯥꯝ ꯀꯟꯕꯅꯤ꯫ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯦꯜꯇꯦꯠ ꯑꯩꯈꯣꯏꯒꯤ ꯕꯇꯔꯒ ꯒꯥꯔꯂꯤꯛꯀꯒꯤ ꯃꯤꯛꯁꯇꯣ ꯑꯗꯨ ꯐꯖꯅ ꯀꯣꯠ ꯇꯧꯔꯒ ꯇꯩꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯈꯤꯇꯪ ꯆꯥꯎꯕ ꯄꯥꯇ꯭ꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯇꯥꯋꯦꯜ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯀꯨꯞꯁꯟꯕꯤꯔꯅꯤ꯫ ꯀꯨꯞꯁꯜꯂꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯜ ꯑꯣꯏꯍꯜꯂꯅꯤ 30 ꯃꯤꯅꯤꯠꯁ ꯅꯠꯇ꯭ꯔꯒ 1 ꯑꯋꯥꯔꯒꯤ ꯑꯣꯏꯅ꯫ ꯑꯗꯨ ꯂꯣꯏꯔꯗꯤ ꯌꯥꯝ ꯁꯣꯐ ꯑꯣꯏꯕꯅꯤ꯫ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯩꯅꯣꯅꯦ, ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯁꯤ ꯃꯌꯥꯝ ꯍꯧꯔ ꯆꯥꯕꯤꯌꯣ꯫ ꯂꯣꯏꯔꯦ 30 ꯃꯤꯅꯤꯠꯁ ꯑꯩꯈꯣꯏꯒꯤ ꯀꯨꯜ ꯑꯣꯏꯔꯒ ꯀꯨꯞꯁꯜꯂꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯀꯛꯆꯔꯛꯀꯦ꯫ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯤꯡꯗꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯐ꯭ꯔꯤꯅꯤ꯫ ꯃꯌꯥꯝꯕꯨ ꯈꯣꯏꯔꯨꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯁꯥꯏꯠꯇ ꯂꯩꯕ ꯑꯩꯒꯤ ꯐꯣꯇꯣ ꯑꯥꯏꯀꯣꯟꯗꯨꯗ ꯅꯝꯕꯤꯌꯨ, ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫